Mayambu Kurumzari Basics Update na ngasisu anauba case ahum puduna lakjari. Ahanbada pujarakliba case asina Masanupigidamak mapana mahakanungsinaramba Nupibu acid attack chathaduna laman kumkibagi case ni. 30 June 2025 Ningthaukaba numit asigi ayuki pung 30 minute nifugumanga chatpa matam asida Gawagi Dargalim Highway asigi bus stand amada Risab Masagi chahi taratare suraba miyai asi college chadanabagi bus ngaiduna leirami. Risab asi nungti numit kudingi mahaki apokpa Umes Setina magi scooter da masanupa asibu bus stand asida college chadanabagi damakta thindok thinjin taurami. Laibak thiba thodok thokadaba numit asisu mahuksagum Risab Makubokna bus stand phauba thilamlaba matungda matam ikan kanadana mafam aduda hanadagi scooter amada leiramba black machugi raincoat amadi glove uppa nupa amana mahaki scooter aduda hanadagi thaurang tawduna angauba bucket amada purakpa acid aduna Risab ki haksang sinba thungna mag ama tawraga saisilami. Bucket aduda yauriba acid pumnamak Risabta saisillamlaba matungda bucket adu thamlamlaga nipa adu mafam adu thadokduna thuna yangna chatkirami. Thodok adu thokraba matung bus stand aduda leramba miyoisingna Umes Setibu kauki. Umes Setisu mafam aduda kudakta yaurki. Masigi matungda macha nupabu kudakta manakdakpa hospital amada pukatlaba matungda Risab ki haksang adu hena phibam lurakpana maram oraga Gawa Medical Hospital da makhatana laying chathanaba puki. Acid attack aduna maram oraga Risab ki haksang adu chada yangkai sathina sokhallami. Mahaki yet thangba mit mai ngaksam thabakna singbadana hena phibam thina sokhallami. Thokliba thodok adugi pau police su tabadagi thodok thokpham bus stand aduda laki. Dog squad amadi forensic miyai anina saba timsu mafam aduda thunglaki. Masidagi mafam aduda thodok adugi matangda uhauba sing adudagi sakhi sing laurami. Thokliba thodok sing adugi wari police sing aduda mafam aduda leramba miyamna lidami. Police nasu crime spot aduda thodok aduda sizinnakiba angauba machugi acid hapakpa bucket amadi plastic jug recover tawba ngamki. Masigi matungda police na mafam aduda khinba CCTV gi footage singi matengna scooter adugi number khangki amadi number adudagi khongul lerakpada crime asibu chathariba miyai asi Nilesh Desai Maharashtra gi border mayada leiba Sindhu Dodamak area dagini haiba asi khangmangamki. Masigi matung ina Maharashtra amadi Gawagi border mayada leiriba Sindhu Dodamak police ta pau pidaba matungda scooter aduga loinana Nilesh Desai bu police na faki. Masigi matung Nilesh bu police na ahanba wahong pahong chathabada thodok asi masana chathabani haibagi mara masana yazaki amadi thodok asi mahaki leikidrabi machanupigi laman khumba oina acid attack asi chathabani haiki amadi mamangda thokiba thodok adugi warising police da lirami. Mahaki machanupi Niluga Risab makoi ani asi chahi anigi mamangda school amatada taminarami. Masidagi makoi ani marup mapang ama oina loina tinaba horaklami amadi apam nungsigi lambi asida makoi ani khongdaraklami. Nongmata unahodaba taragadi leiba ngamnadaba haibadu oirami. Adubu matamgi khongchatti lepa leite asumasum haukibana makoi animak class 12 loisinki. Masidagidi makoi ani khara lapnaba horaki. Risab atopa college amada ming chanduna makhatana mahi masing tamtharami amadi Nilusu mahaki mamagi yumda leiduna makhataba mahaki mahi masing tamlami. Asumna tongan ba college singda mahi tamnakibana makoi ani si unaba amadi wari sabagi chang watlami. Masidagi Nilu magi nungsibagi maisak aduna maram oiraga masana Makhong thongna Risab ki yumda laklami. Adubu Risab ki imung manungna Nilu da akanba mongda chai thangbada natana Risab tagi matam chuppagi oina lapthoktuna leigadabani. Mahak makhatana unaba amadi mafam asida amuk hanna lakpa taragadi case ama pansinduna
jailda fawba namsinduna thamgani haiduna resapki imung manungna thina ngangduna Nilubu tanthoraki masigi matung tarakpada Nilu mayumda halaklaba matungda mangonda thokriba mamangda resap amadi makhoi ani loina kibagi wari pumba mahaki apokpi mamada lerami masigi matungda numidangda Niluna sleeping pill haibadi tumnanabagi guli sing adu yamna sasilami masidagi kudakta Nilubu hospital da pukatuna laikat naki adubu Nilu kanbangamdana taibang thadoki police nasu unnecessary death yuri case ama lokatuna thaudo adugi matangda haujiksu thisili loinana acid attack asi chathariba Nileski loinabina Dodamak police dasu aiba complaint ama tauki madudi resap amari magi laikidrabi macha Nilu asi nuksinaraba matungda resapna mahakpu luhongani haiduna Niluga physical relationship thamki amadi thaudo adugi video recording su lawduna Nilubu blackmail tawbiduna loinaki masigi matungda Niluna chaliba chahi asigi me thada resapki mayumda chattuna imung manungda wakatlami maruina resapki mapa Umesh Seti da hairami Umesh Seti asi police officer amasu oirami adubu mahakna thaudo adugi achum aran adu thidana machabu kankhatuna thamlaga Nilubu mahakna pokso eki makhada case ama pangani haiduna threaten tawraga mayumdagi tharakhibani haiduna complaint report asida yauri asomdana chahi tara tareta ngairiba resap hospital gi beta siba sangbagi langdaida lanthengnari amaromdana Nilesh Desai makut magna machanu pigi justice kidamak acid attack chatharubagi kaisum sangda leiri amasung police nasu thokliba thodok singasigi matangda haujiksu investigation chathari ani subada pujarakliba case asina doctor amana sel thumda hena karam chawbadagi masamaki makhong anibu kakhibagi case ni sel sanalupana maram oiraga atopa miyai singda lana lamjingba awafamda tahanbagi waridi adomsu tabiramlani adubu Selgidamak Masagi Makhong animag kakhibagi waridi adom tabirabra yamna khudong thiningai oiba thaudo asi insurance ki lupa koti tarukkidamak sahi nifugumapan suraba doctor amana masamaki Makhong anibu kaksakhibani thokliba thaudo asi kanamatana thajaba ngamlamde karamnasu ngamgani ishagi yamna maru oiba organ amabu sel kharagidamak masa mathantana masagi makhongbu kakjaba haibasi thaudo asi Britain da thokiba thaudo amani maphamadada surgeon doctor oina leiba Nell Hopper hairiba mi asina lupa koti mangaga lak marfugani thogi oiba insurance amagidamak makhong asi kaksakhibani masigi matungda mahakna insurance company aduda mahaki makhong asi sepsis na maram oiraga kakre aduda magi insurance ki sampam adu pibinaba mahakna claim tawrami adubu insurance ki company ne su tawrukliba claim asi kadai phawba chumbano haiba adu inquiry ama satharaklami masigi matung insurance company asina su thaudo asi mahak masana insurance ki claim adu tawba yananaba sathabani haiba khanglaki masidagi Nels Hopper na tawrukliba claim adu reject tawki amadi Nels Hopper nadi wafam adu yaramde masina maram oraga thaudo asi court yawnaki court ta Nels Hopper gi mayokta thangalakpa evidence ta Nell Hopper na jungi tang ahum amadi jungi tang kunga taruk kumjali singani taramapan da mahaki asoba insurance ani punna lupa crore mangaga lak marfugani thoi taba insurance asi claim tawraki hairiba insurance asi phangnanaba mahaki makhong kakhibagi aranba samjin sajinba wari singlirami masidnatana mahakna mahaki marup Marius Gustafson dasu mahakna tawriba asigum masagi makhong adu kaklaga insurance claim tawnanaba hotnarami masida matau karamna masagi makhong adu kakkani haibagi promote tauba amadi sugaina tagpa video ama Nels Hopper na mahaki marupta tharambagi video amasu evidence oina court ta thangketki amadi Nels Hopper na satharamliba maram singasina mahaki medicine practice ki license su lisingani kunga humdoida kakki haiduna Nels Hopper gi mayok ta thangalakpa evidence asida insurance company ki maikidagi hairami
ꯊꯧꯗꯣꯛ ꯑꯁꯤ ꯑꯣꯒꯁꯀꯤ ꯇꯥꯡ 22 2019 ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 3 2020 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯂꯣꯏꯅꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯦꯜꯁ ꯍꯣꯄꯔꯅ ꯐꯣꯡꯗꯣꯛꯄꯗ ꯌꯥꯝꯅ ꯉꯛꯄ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯈꯣꯡ ꯀꯛꯈꯤꯕ ꯑꯁꯤ ꯃꯥꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯃꯁꯤꯅ ꯃꯉꯣꯟꯗ ꯄꯨꯟꯁꯤꯒꯤ ꯑꯇꯣꯞꯄ ꯃꯍꯥꯎ ꯑꯃ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯦꯜꯁ ꯍꯣꯄꯔ ꯍꯧꯖꯤꯛꯁꯨ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯁꯤꯡꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯒꯤ ꯃꯥꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯁꯨ ꯀꯣꯔꯠꯇ ꯍꯧꯖꯤꯛꯁꯨ ꯋꯥꯌꯦꯜ ꯆꯠꯊꯔꯤ꯫ ꯀꯂꯛꯄ ꯃꯤꯍꯧ ꯆꯥꯎꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯈꯨꯗꯝ ꯑꯃ ꯅꯠꯇꯦ꯫ ꯁꯦꯜꯒꯤꯗꯃꯛ ꯀꯩꯁꯨ ꯇꯧꯗꯕ ꯃꯁꯥꯒꯤ ꯃꯈꯣꯡꯕꯨ ꯃꯁꯥꯃꯛꯅ ꯀꯛꯆꯗꯨꯅ ꯁꯦꯜ ꯈꯔ ꯐꯪꯅꯅꯕ ꯍꯣꯠꯅꯔꯨꯕ ꯅꯦꯜꯁ ꯍꯣꯄꯔ ꯉꯁꯤꯗꯤ ꯃꯁꯥꯅ ꯊꯥꯛꯆꯕ ꯂꯥꯡꯗ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯄꯨꯖꯔꯛꯂꯤꯕ ꯀꯦꯁ ꯑꯁꯤꯅ ꯕꯤꯍꯥꯔꯒꯤ ꯒꯌꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯀꯨꯕꯣꯛꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯆꯥꯛ ꯏꯁꯤꯡ ꯃꯇꯝ ꯆꯥꯅ ꯍꯣꯠꯅꯗꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗꯒꯤ ꯃꯃꯤꯠ ꯑꯅꯤ ꯀꯣꯠꯈꯤꯕ ꯑꯃꯗꯤ ꯃꯅꯥꯇꯣꯟ ꯀꯛꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯕꯤꯍꯥꯔꯒꯤ ꯒꯌꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯔꯧꯁꯟꯒꯟꯖ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯏꯠꯋꯥ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯃꯀꯨꯕꯣꯛꯅ ꯆꯥꯛ ꯊꯦꯡꯉꯤ, ꯃꯇꯝ ꯆꯥꯅ ꯍꯣꯠꯅꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯀꯨꯕꯣꯛ ꯑꯃꯗꯤ ꯃꯃꯧ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯊꯧꯗꯣꯛ ꯃꯆꯥ ꯃꯁꯨ ꯈꯔ ꯏꯃꯨꯡ ꯑꯁꯤꯗ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯂꯩꯔꯝꯃꯤ꯫ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯨꯂꯥꯏꯒꯤ ꯇꯥꯡ 23ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯥꯂꯣ ꯗꯦꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯔꯕꯤꯟꯗ꯭ꯔ ꯆꯧꯙꯨꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10:30 ꯇꯥꯔꯛꯄꯗ ꯃꯃꯧ ꯅꯨꯄꯤꯒꯤ ꯀꯥꯗ ꯔꯥꯝꯆꯟꯗ꯭ꯔ ꯆꯧꯙꯨꯔꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤꯕꯨ ꯍꯨꯏ ꯍꯥꯏꯔꯤꯕ ꯑꯊꯧꯕ ꯄꯣꯠꯁꯛ ꯑꯁꯤꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯤꯠ ꯑꯅꯤꯃꯛ ꯃꯍꯥꯛꯅ ꯀꯣꯠꯂꯝꯃꯤ ꯑꯃꯗꯤ ꯃꯅꯥꯇꯣꯟꯁꯨ ꯁꯣꯏꯗꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯂꯣ ꯆꯩꯅꯥꯀꯣꯟꯅꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯊꯪꯅꯕꯗ ꯂꯩꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯦꯟꯁꯤꯟꯅꯔꯛꯈꯤ꯫ ꯂꯥꯂꯣꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕꯅ ꯈꯨꯗꯛꯇ ꯕꯥꯡꯀꯦ ꯕꯖꯥꯔꯗ ꯂꯩꯕ CHC ꯑꯃꯗ ꯄꯨꯈꯠꯇꯨꯅ ꯑꯍꯥꯟꯕ ꯂꯥꯌꯦꯡ ꯆꯠꯊꯔꯕ ꯃꯇꯨꯡ ꯒꯌꯥ ꯃꯒꯙ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯆꯠꯊꯔꯝꯂꯒ ꯃꯀꯨꯕꯣꯛꯇꯤ ꯃꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯂꯣꯖꯨ ꯐꯤꯚꯝ ꯂꯨꯁꯤꯜꯂꯛꯄꯗꯒꯤ ꯔꯥꯟꯆꯤꯗ ꯄꯨꯗꯨꯅ ꯍꯤꯡꯕ ꯑꯃꯗꯤ ꯁꯤꯕꯒꯤ ꯂꯪꯗꯥꯏꯗ ꯂꯥꯌꯦꯡ ꯆꯠꯊꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯠ ꯑꯅꯤꯃꯛ ꯎꯕ ꯉꯝꯗꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯂꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯨꯂꯥꯏꯒꯤ ꯇꯥꯡ 25ꯒꯤ ꯅꯨꯡꯊꯤꯜꯗ ꯄꯨꯂꯤꯁꯇ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯕ ꯃꯇꯨꯡ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯕ ꯍꯧꯈꯤ꯫ ꯃꯁꯤꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯊꯧꯗꯣꯛ ꯊꯣꯛꯀꯗꯕ ꯅꯨꯃꯤꯠꯇꯨꯃꯛꯀꯤ ꯅꯨꯡꯊꯤꯜꯗ ꯕꯥꯡꯀꯦ ꯕꯖꯥꯔꯗꯒꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯔꯥꯝꯆꯟꯗ꯭ꯔ ꯆꯧꯙꯨꯔꯤꯅ ꯂꯩꯈꯤꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯈꯤ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯛꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯇꯁꯦꯡꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯔꯧꯁꯟꯒꯟꯖ ꯄꯨꯂꯤꯁꯀꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯔꯤꯕ ꯔꯕꯤꯟꯗ꯭ꯔ ꯀꯨꯃꯥꯔ ꯁꯤꯡꯍꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕ ꯍꯧꯈꯤ ꯑꯃꯁꯨꯡ ꯀꯦꯁ ꯑꯁꯤꯒꯤ ꯃꯦꯟ ꯑꯦꯀ꯭ꯌꯨꯖ ꯔꯥꯝꯆꯟꯗ꯭ꯔ ꯆꯧꯙꯨꯔꯤꯒꯤ ꯈꯣꯡꯒꯨꯟ ꯂꯤꯔꯤ꯫ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯍꯟꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥꯗ ꯇꯥꯕ ꯅꯨꯡꯉꯥꯏꯈꯤꯗꯕ ꯌꯥꯎꯔꯒꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯅꯕ ꯑꯃꯗꯤ ꯁꯦꯝꯗꯣꯛꯆꯅꯕ ꯇꯟꯖꯥ ꯄꯤꯅꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯌꯥꯝꯅ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯦꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫